ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯎꯃꯪ ꯑꯃꯗ ꯁꯥꯗꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯔꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ, ꯉꯁꯥꯏꯗꯒꯤ ꯑꯩ ꯂꯝꯁꯥꯡ ꯑꯁꯤ ꯈꯣꯡꯅ ꯂꯥꯛꯄꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯀꯗꯥꯏꯗꯅꯣ ꯏꯁꯤꯡ ꯂꯩꯕ ꯄꯥꯠ ꯑꯃꯇꯪ ꯊꯤꯔꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯁꯤ ꯌꯥꯡꯅ ꯇꯧꯅꯕ ꯇꯧꯗꯨꯅ ꯆꯠꯂꯣ꯫ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯝꯒꯦ꯫ ꯏꯅꯤꯡꯊꯧ, ꯉꯥꯏꯍꯥꯛꯇꯪ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯈꯣꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯝꯃꯨ꯫ ꯑꯩ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯀꯗꯥꯏꯗ ꯏꯁꯤꯡ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯊꯤꯔꯒ ꯏꯅꯤꯡꯊꯧꯒꯤ ꯈꯧꯔꯥꯡꯕꯗꯣ ꯀꯣꯛꯅꯕꯒꯤ ꯏꯁꯤꯡꯗꯣ ꯑꯩ ꯄꯨꯔꯛꯀꯦ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯕꯁꯦ ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯟꯃꯤ? ꯅꯪ ꯏꯅꯤꯡꯊꯧꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯒꯗꯕꯅꯤ꯫ ꯏꯅꯤꯡꯊꯧꯕꯨ ꯃꯊꯟꯇ ꯊꯥꯗꯣꯛꯄ ꯌꯥꯗꯦ꯫ ꯑꯩ ꯆꯠꯇꯨꯅ ꯏꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯊꯤꯔꯨꯈꯤꯒꯦ꯫ ꯅꯪꯅ ꯏꯅꯤꯡꯊꯧꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯔꯝꯒꯗꯕꯅꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯌꯦꯛꯅꯕꯅ ꯏꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯇꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯃꯊꯟꯇ ꯊꯥꯗꯣꯛꯄ ꯌꯥꯗꯦ꯫ ꯅꯪ ꯏꯅꯤꯡꯊꯧꯒ ꯂꯣꯏꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯑꯩ ꯌꯥꯡꯅ ꯏꯁꯤꯡꯗꯣ ꯄꯨꯔꯒ ꯂꯥꯛꯀꯦ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨꯒ ꯁꯤꯟꯅꯔꯝꯂꯒ ꯏꯁꯤꯡ ꯂꯩꯕ ꯄꯥꯠ ꯑꯗꯨ ꯊꯤꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯏꯁꯤꯡ ꯂꯩꯕ ꯄꯥꯠ ꯑꯗꯨ ꯊꯤꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯖ ꯏꯁꯤꯡꯇꯅ ꯄꯨꯝꯂꯪ ꯂꯪꯂꯕ ꯄꯥꯠ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯣꯛꯅ ꯅꯤꯡꯊꯤꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ ꯎꯃꯪꯁꯦ꯫ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯁꯤꯅ ꯅꯤꯡꯊꯤꯅ ꯐꯖꯔꯤꯕ, ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯟꯗ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡ ꯑꯁꯤꯅ ꯑꯉꯛꯄꯒꯤ ꯃꯁꯛ ꯐꯪꯅ ꯐꯖꯩ꯫ ꯑꯩꯒꯤ ꯏꯅꯤꯡꯊꯧꯗꯣ ꯏꯁꯤꯡ ꯑꯁꯤ ꯐꯪꯂꯕꯗꯤ ꯃꯥꯒꯤ ꯈꯧꯔꯥꯡꯕꯗꯣ ꯁꯣꯏꯗꯅ ꯀꯣꯛꯂꯒꯅꯤꯀꯣ꯫ ꯍꯧꯖꯤꯛꯃꯛ ꯄꯥꯠ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯏꯅꯤꯡꯊꯧꯗ ꯄꯤꯊꯛꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯒ ꯃꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯄꯤꯊꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯒ ꯂꯩꯔꯦ꯫ ꯏꯁꯤꯡ ꯂꯩꯕ ꯄꯥꯠ ꯑꯗꯨ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯏꯅꯤꯡꯊꯧ ꯁꯦ ꯆꯤꯡꯅꯕ ꯂꯩꯇꯅ ꯏꯁꯤꯡ ꯑꯁꯦ ꯊꯛꯄꯤꯌꯨ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯈꯧꯔꯥꯡꯕꯗꯣ ꯀꯣꯛꯅꯕꯒꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯈꯧꯔꯥꯡꯃꯟꯈꯤꯗꯨꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯣꯏꯅ ꯊꯛꯂꯨꯕꯗꯒꯤ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯄꯤꯛꯈꯤꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ, ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯒ ꯀꯔꯤ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯔꯛꯇꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯄꯤꯛꯂꯤꯕꯅꯣ? ꯁꯦꯡꯅ ꯈꯨꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯤꯡꯊꯧ ꯑꯩꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯦ ꯅꯪ꯫ ꯁꯣꯝꯗꯅ ꯃꯁꯥ ꯄꯨꯝꯕ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯦ, ꯑꯗꯨꯒ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯄꯤꯛꯈ꯭ꯔꯕ ꯊꯥꯡ ꯑꯁꯤ ꯄꯥꯏꯔꯒ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯪ ꯇꯥꯔꯦ ꯀꯥꯏꯅ ꯏꯅꯤꯡꯊꯧ ꯑꯁꯤꯅ ꯉꯥꯡꯕ ꯋꯥꯁꯤꯃ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦꯗꯀꯣ꯫ ꯑꯩꯁꯨꯅꯦ ꯏꯁꯤꯡꯁꯦ ꯐꯅꯗꯤ ꯈꯧꯔꯥꯡꯉꯝꯕꯅꯤ꯫ ꯏꯅꯤꯡꯊꯧ ꯑꯁꯤ ꯀꯤꯕꯗꯒꯤ ꯑꯩꯅ ꯏꯁꯤꯡꯁꯦ ꯊꯛꯀꯦ ꯍꯥꯏꯕ ꯉꯝꯍꯧꯗꯕꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯑꯣꯟꯊꯣꯛꯄ ꯗꯁꯥ ꯑꯃꯗ ꯇꯥꯔꯝꯒꯅꯤꯍꯦ꯫ ꯀꯤꯕꯁꯤꯁꯨ ꯃꯇꯥꯡꯗ ꯀꯥꯟꯅꯕ ꯖꯥꯠꯅꯤꯅꯦ꯫ ꯁꯦꯡꯅ ꯈꯨꯝꯃꯨ ꯁꯦꯅꯥꯄꯇꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯅꯪ ꯉꯁꯤ ꯁꯤꯕ ꯇꯥꯔꯦ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯤꯕꯅꯣ? ꯏꯅꯤꯡꯊꯧꯒꯤ ꯐꯠꯇꯅꯕ ꯑꯩꯅ ꯀꯔꯤꯒꯤ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯄꯥꯠ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯏꯅꯤꯡꯊꯧꯒꯤ ꯈꯧꯔꯥꯡꯕ ꯑꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯑꯗꯣ ꯄꯨꯔꯒ ꯏꯅꯤꯡꯊꯧꯗ ꯄꯤꯊꯛꯄꯇꯅꯤ꯫ ꯑꯩꯗꯤ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯦ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯅ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯏꯅꯤꯡꯊꯧꯗ ꯀꯠꯊꯣꯛꯂꯒꯦ ꯏꯅꯤꯡꯊꯧ꯫ ꯃꯅꯤ, ꯑꯆꯨꯝꯕꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯑꯩꯒꯤ ꯐꯠꯇꯅꯕ ꯀꯔꯤꯒꯤ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯃꯥꯅ ꯑꯩꯒꯤ ꯐꯠꯇꯅꯕ ꯇꯧꯔꯕꯗꯤ ꯀꯔꯤꯒꯤ ꯃꯥꯒꯤ ꯃꯊꯋꯥꯏ ꯑꯗꯨ ꯑꯩꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯀꯦ ꯍꯥꯏꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯃꯥꯌꯥꯒꯤ ꯑꯣꯏꯕ ꯄꯥꯠꯀꯤ ꯏꯁꯤꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯥꯠ ꯑꯗꯨꯒ ꯆꯠꯇꯨꯅ
ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯔꯨꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯁꯦꯅꯥꯄꯇꯤ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯦ꯫ ꯅꯪ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯁꯤꯒ ꯅꯈ꯭ꯋꯥꯏ ꯑꯅꯤ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯨꯁꯨ ꯆꯠꯂꯨ꯫ ꯑꯆꯨꯝꯕ ꯑꯗꯨ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯅꯈꯣꯏ ꯑꯅꯤ ꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯔꯤꯕ ꯃꯅꯥꯏ ꯃꯁꯦꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯨꯅꯕ ꯍꯥꯏꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤꯅꯤ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯊꯛꯅꯕꯒꯤ ꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ, ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯗꯒꯤꯅꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ, ꯅꯇꯤꯛ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯔꯛꯎ꯫ ꯅꯪꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯛꯂꯨꯕꯗꯒꯤ ꯑꯩꯒꯤ ꯏꯅꯤꯡꯊꯧ ꯑꯗꯨ ꯍꯛꯆꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯄꯤꯛꯈꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯅꯪꯅ ꯏꯅꯤꯡꯊꯧꯕꯨ ꯄꯤꯛꯍꯜꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯁꯦꯡꯅ ꯈꯨꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯀꯪꯗ꯭ꯔꯤ ꯐꯥꯎꯕ ꯂꯣꯏꯅ ꯁꯤꯠꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯊꯣꯔꯛꯎ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯅꯈꯣꯏ ꯑꯅꯤꯕꯨ? ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯕꯗꯤ? ꯋꯥꯎ, ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯍꯦ ꯁꯩꯇ! ꯑꯩꯒꯤ ꯏꯁꯤꯡ ꯑꯁꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯃꯅ ಶ್ರಾꯞ ꯄꯤꯔꯝꯕꯗꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯛꯂꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯗꯨ ꯑꯣꯜꯂꯤꯕꯅꯤ꯫ ꯃꯁꯤ ꯑꯩꯅ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯏꯅꯤꯡꯊꯧ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ꯫ ꯍꯥꯏꯔꯤꯕ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯜꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔꯤꯕ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨꯅ ꯅꯈꯣꯏꯗ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯥꯟꯇ꯭ꯔꯤꯛ ꯅꯤꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯍꯥꯏꯔꯤꯕ ꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯟꯇ꯭ꯔꯤꯛ ꯅꯤꯄꯥ ꯑꯗꯨꯒꯤ ꯌꯨꯝꯅꯤ꯫ ꯇꯥꯟꯇ꯭ꯔꯤꯛ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯍꯪꯂꯨꯆꯣ꯫ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯅꯪꯅ? ꯂꯝꯕꯤꯗ ꯑꯣꯟꯅꯔꯦꯅꯦ ꯅꯪꯕꯨ꯫ ꯑꯁꯣꯝꯗ ꯆꯠꯂꯨꯅꯦꯍꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯎꯕꯁꯤꯒ ꯑꯩ ꯂꯝꯕꯤꯒꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯇꯒꯤ ꯇꯧꯔꯤꯅꯦ꯫ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯈꯣꯏ ꯍꯜꯂꯦꯍꯦ꯫ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯇꯥꯔꯕꯗꯤ ꯑꯃꯨꯛꯇꯪ ꯊꯣꯛꯄꯤꯔꯛꯎ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯨꯝ ꯑꯁꯤꯕꯨ? ꯀꯔꯤꯅꯣꯅꯦ ꯁꯦꯅꯥꯄꯇꯤ ꯏꯕꯨꯡꯉꯣ, ꯇꯥꯟꯇ꯭ꯔꯤꯛꯇꯨꯒꯤ ꯌꯨꯝꯗꯨꯕꯨ ꯁꯤꯔꯅꯦ? ꯀꯔꯤꯅꯣ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗꯤ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇꯗꯤ ꯁꯥꯗꯗꯅ ꯄꯥꯝꯕꯤꯁꯤꯒꯤ ꯃꯊꯛꯇ ꯁꯥꯔꯤꯁꯤꯕꯨ? ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯥꯛꯑꯒ ꯌꯨꯝ ꯑꯁꯤ ꯇꯦꯛꯇꯨꯅ ꯇꯥꯔꯛꯂꯕꯗꯤ ꯇꯥꯟꯇ꯭ꯔꯤꯛꯇꯣ ꯃꯈ꯭ꯋꯥꯡꯗꯤ ꯁꯣꯏꯗꯅ ꯇꯦꯛꯑꯔꯅꯤꯁꯦ꯫ ꯋꯥ ꯑꯍꯦꯟꯕ ꯌꯥꯝꯅ ꯉꯥꯡꯒꯅꯨ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ꯫ ꯇꯥꯟꯇ꯭ꯔꯤꯛꯇꯣ ꯁꯥꯎꯔꯗꯨꯅ ꯑꯩꯈꯣꯏꯅꯤꯗꯃꯨꯛ ꯑꯃꯨꯛ ಶ್ರಾꯞ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯄꯥꯠ ꯅꯨꯄꯤꯗꯨꯅ ꯐꯪꯂꯤꯕ ꯗꯁꯥꯗꯣ ꯇꯥꯒꯅꯤ, ꯈꯪꯉꯕ꯭ꯔꯥ? ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ, ꯋꯥ ꯑꯍꯦꯟꯕ ꯉꯥꯡꯒꯅꯨ꯫ ꯇꯥꯔꯤꯕ꯭ꯔꯣ? ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯃꯨꯛꯇꯪ ꯊꯣꯛꯄꯤꯔꯛꯎ ꯇꯥꯔꯕꯗꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯀꯧꯕ ꯑꯗꯨ ꯇꯥꯕꯗꯨꯒ ꯍꯥꯏꯔꯤꯕ ꯇꯥꯟꯇ꯭ꯔꯤꯛ ꯅꯤꯄꯥ ꯑꯗꯨ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯗꯤ? ꯀꯅꯥꯅꯣ ꯅꯈꯣꯏꯅ? ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯈꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯅꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯗꯨ ꯑꯩꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯜꯂꯍꯟꯕꯗꯤ ꯉꯝꯃꯣꯏ, ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯑꯗꯨꯗꯤ ꯑꯩ ꯅꯈꯣꯏꯗ ꯇꯥꯛꯄ ꯉꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯇꯨꯅ ꯂꯧꯔꯨꯕ ꯇꯥꯕꯅꯤ꯫ ꯀꯔꯝꯕ ꯍꯤꯗꯥꯛꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯟꯇ꯭ꯔꯤꯛ ꯏꯕꯨꯡꯉꯣ? ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ ꯑꯩꯉꯣꯟꯗ꯫ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯁꯅꯥꯒꯤ ꯊꯝꯕꯥꯜꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯑꯆꯝꯕ ꯊꯝꯕꯥꯜ ꯅꯠꯇꯦ꯫ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯅꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯥꯠꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ, ꯃꯌꯥꯇꯅ ꯌꯣꯝꯂꯕ ꯃꯐꯝꯗ ꯁꯥꯠꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯍꯦꯛꯄ ꯉꯝꯒꯗ꯭ꯔꯥ? ꯉꯝꯂꯕꯗꯤ ꯍꯥꯏꯔꯤꯕ ꯅꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯗꯨ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯁꯥꯎꯔꯤꯉꯩꯗꯅ ಶ್ರಾಪ್ꯇꯤ ꯇꯧꯔꯦ, ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯍꯤꯗꯥꯛꯇꯤ ꯄꯤꯕ ꯉꯝꯗꯦ꯫ ꯀꯔꯝꯕ ꯇꯥꯟꯇ꯭ꯔꯤꯛꯅꯣꯅꯦ ꯁꯤꯕꯨ? ꯏꯊꯋꯥꯏ ꯑꯁꯤ ꯈꯨꯕꯥꯛꯇ ꯍꯥꯞꯂꯕꯁꯨ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯑꯩ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯃꯐꯝ ꯀꯗꯥꯏꯗ ꯁꯥꯠꯄꯒꯦ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ ꯇꯥꯟꯇ꯭ꯔꯤꯛ꯫ ꯉꯁꯤꯗꯤ ꯄꯨꯔꯅꯤꯃꯥꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯉꯁꯤ ꯁꯠꯀꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯔꯝ ꯑꯗꯨꯅ
ꯅꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯨꯆꯣ꯫ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯊꯥꯖꯒꯤ ꯃꯉꯥꯜꯇꯅ ꯄꯨꯝꯂꯪ ꯂꯪꯂꯕ ꯄꯨꯔꯅꯤꯃꯥꯒꯤ ꯐꯖꯔꯕ ꯊꯥꯖ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯥꯖ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯁꯥꯠꯀꯅꯤ꯫ ꯃꯗꯨꯒꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯇꯪ ꯅꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗ ꯄꯤꯊꯛꯂꯕꯗꯤ ꯍꯥꯏꯔꯤꯕ ꯅꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯂꯧꯕ ꯆꯠꯄꯗꯨ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯀꯤꯕ ꯐꯪꯂꯕ ꯃꯌꯥꯒꯤ ꯎꯃꯪꯅꯤ꯫ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅꯤꯒꯤꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯃꯐꯝ ꯑꯗꯨꯗ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡ ꯑꯣꯜꯍꯟꯕ ꯉꯝꯕ ꯍꯤꯡꯁꯥꯕꯤ ꯂꯩꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯋꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯛ ꯊꯥꯖꯔꯣꯏꯗꯕꯅꯤ꯫ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯀꯧꯔꯛꯂꯕꯗꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯈꯛ ꯌꯦꯡꯒꯅꯨ꯫ ꯃꯅꯤꯡ ꯍꯟꯗꯨꯅ ꯍꯦꯛ ꯌꯦꯡꯂꯨꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯋꯥꯕ ꯐꯤꯕꯝꯗ ꯁꯣꯏꯗꯅ ꯅꯪꯒꯅꯤ꯫ ꯆꯠꯂꯣ, ꯂꯩꯔꯥꯡ ꯑꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯏꯕꯨꯡꯉꯣ, ꯉꯁꯥꯏꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯗꯅ ꯂꯝꯕꯤꯁꯤꯒ ꯂꯥꯛꯄꯗ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯔꯦ꯫ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯐꯝ ꯑꯁꯤꯗ ꯆꯥꯅꯕꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯨ? ꯁꯦꯅꯥꯄꯇꯤ ꯏꯕꯨꯡꯉꯣ, ꯑꯥꯗꯒꯤꯁꯤꯕꯨ ꯂꯐꯣꯏ ꯁꯣꯔꯤ ꯅꯠꯇ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯨ? ꯑꯁ, ꯑꯩꯗꯤ ꯆꯥꯛꯀ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯑꯩꯅꯦ ꯂꯐꯣꯏ ꯁꯣꯔꯤꯁꯦ ꯍꯦꯛꯑꯒ ꯑꯃꯨꯛꯇꯪ ꯆꯥꯔꯨꯈꯤꯒꯦ꯫ ꯅꯥꯈꯣ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯂꯐꯣꯏ ꯑꯁꯤ ꯆꯥꯕ ꯌꯥꯗ꯭ꯔꯕ ꯂꯐꯣꯏ ꯑꯣꯏꯔꯝꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯋꯥꯕ ꯐꯤꯕꯝꯗ ꯅꯪꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯆꯥꯛꯁꯦ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯂꯐꯣꯏꯁꯦ ꯆꯥꯔꯨꯔꯅꯤ꯫ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯩ ꯀꯔꯤꯒꯤ ꯃꯌꯥꯒꯤ ꯂꯐꯣꯏ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯗꯤ ꯃꯤ ꯆꯥꯅꯕꯒꯤ ꯂꯐꯣꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯤꯒꯕꯨ ꯀꯗꯥꯏꯗꯒꯤ ꯃꯌꯥꯅꯣꯅꯦ? ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯩꯗꯤꯅꯦ ꯂꯐꯣꯏꯁꯦ ꯆꯥꯔꯨꯔꯅꯤ꯫ ꯅꯥꯈꯣ ꯍꯥꯏꯕꯅꯤ ꯅꯪꯕꯨ꯫ ꯆꯠꯈꯤꯅꯨ, ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯥꯔꯨꯅꯨ ꯅꯥꯈꯣꯅꯦ ꯅꯪꯕꯨ꯫ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯅꯤꯄꯥ ꯑꯗꯨꯅ ꯂꯐꯣꯏ ꯁꯣꯔꯤ ꯑꯗꯨ ꯍꯦꯛ ꯁꯣꯛꯂꯨꯕꯗ ꯈꯪꯍꯧꯗꯅ ꯂꯐꯣꯏ ꯁꯣꯔꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁ, ꯆꯥꯅꯕꯒꯤ ꯄꯣꯠꯇꯁꯨ ꯍꯦꯛ ꯐꯥꯒꯤ ꯇꯧꯔꯤꯍꯦ ꯁꯩꯇ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯌꯥꯒꯤ ꯎꯃꯪꯅꯤꯗꯀꯣ꯫ ꯆꯥꯔꯣꯗꯅ ꯍꯧꯖꯤꯛꯇꯤ ꯄꯦꯟꯅ꯫ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ? ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯋꯣꯏꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯔꯣꯗꯅ꯫ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯂꯥꯝꯃꯟꯈꯤꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯌꯥꯒꯤ ꯎꯃꯪꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯕꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯑꯩꯒꯤ ꯅꯤꯡꯗ ꯑꯁꯨꯝ ꯂꯥꯛꯎ꯫ ꯎꯝ 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 ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟ ꯑꯗꯨꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯣꯜꯍꯟꯕꯤ ꯍꯤꯡꯁꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯌꯥ ꯎꯁꯤꯠꯈꯤꯗꯕ ꯇꯥꯏꯕꯪ ꯃꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯑꯩ ꯑꯃ ꯂꯩꯅ ꯀꯤꯗꯅ ꯆꯠꯄꯒꯁꯨ ꯁꯥꯔꯗꯅ ꯉꯁꯤꯗꯤ ꯈꯪꯍꯟꯒꯦꯗꯣ꯫ ꯅꯤꯄꯥ ꯑꯅꯤꯁꯦ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ ꯅꯥꯈꯣ꯫ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯒ ꯀꯧꯔꯕꯗꯤ ꯅꯤꯄꯥ ꯑꯅꯤ ꯑꯁꯤ ꯀꯤꯃꯟꯈꯤꯗꯅ ꯃꯊꯨꯟ ꯊꯥꯡꯒꯠꯇꯅ ꯆꯦꯟꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯀꯥꯟꯅꯗꯦ, ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯅꯤꯡꯊꯤꯔꯕ ꯂꯩꯁꯥꯕꯤꯒꯤ ꯈꯣꯟꯖꯦꯜ ꯁꯥꯔꯒ ꯂꯛꯅꯒꯦ꯫ ꯃꯁꯤꯗꯤ ꯈꯪꯒꯅꯤꯁꯦ ꯉꯁꯤꯗꯤ꯫ ꯑꯣ ꯇꯥꯃꯣ, ꯇꯥꯔꯤꯕ꯭ꯔꯅꯦ? ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯅꯈꯣꯏ ꯑꯅꯤꯕꯨ? ꯑꯃꯨꯛꯇꯪ ꯉꯥꯏꯈꯣꯅꯦ, ꯑꯃꯨꯛꯇꯪ ꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯉꯧꯅꯦ꯫ ꯁꯦ ꯁꯣꯝꯗ ꯅꯤꯡꯊꯤꯔꯕ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯦ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯈꯣ ꯀꯩꯅꯣ꯫ ꯀꯔꯤꯅꯣꯅꯦ, ꯂꯩꯁꯥꯕꯤꯅ ꯀꯧꯔꯒ ꯅꯤꯡꯒ ꯍꯟꯗꯅ ꯌꯦꯡꯉꯤꯕ ꯄꯥꯈꯪ ꯅꯪꯕꯨ ꯀꯔꯤ ꯄꯥꯈꯪꯅꯤ ꯍꯥꯏꯒꯦꯅꯦ? ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯛꯎꯅꯍꯦ꯫ ꯑꯃꯨꯛꯇꯪ ꯌꯦꯡꯉꯛꯎ ꯍꯥꯏꯕꯅꯦ꯫ ꯑꯦ ꯄꯥꯈꯪ,
ꯀꯔꯤꯅꯣ ꯅꯣꯏꯒꯤꯗꯨ ꯏꯀꯥꯏꯔꯤꯕꯔꯅꯦꯍꯦ? ꯑꯃꯨꯛꯇꯪ ꯌꯦꯡꯉꯛꯎ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯍꯦ ꯄꯥꯈꯪ! ꯍꯩꯃꯥ ꯍꯩꯃꯥ ꯌꯦꯡꯗꯅꯒ ꯑꯁꯨꯝ ꯆꯠꯇꯒꯤ ꯇꯧꯔꯤꯅꯦꯍꯦ꯫ ꯅꯤꯡꯍꯟꯗꯨꯅ ꯁꯨꯡꯌꯦꯡ ꯌꯦꯡꯒꯅꯨ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯅꯤꯡꯍꯟꯗꯨꯅꯕꯨ ꯌꯦꯡꯉꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯣꯟꯕ ꯇꯥꯔꯦ꯫ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯅꯤꯡꯍꯟꯗꯨꯅ ꯁꯨꯡꯌꯦꯡ ꯌꯦꯡꯒꯅꯨ, ꯂꯩꯁꯥꯕꯤ ꯑꯣꯏꯒꯦꯔꯥ ꯄꯥꯈꯪ ꯑꯣꯏꯒꯦꯔꯥ ꯁꯨꯡꯌꯦꯡ ꯌꯦꯡꯒꯅꯨ, ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯆꯠꯂꯨ꯫ ꯑꯣ ꯇꯥꯃꯣ, ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯧ ꯍꯥꯏꯕꯅꯤ ꯀꯩꯅꯣꯅꯦ? ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯒ ꯌꯦꯡꯕ ꯐꯥꯎꯕ ꯌꯦꯡꯉꯛꯇꯦꯅꯦ꯫ ꯀꯔꯤꯅꯣ ꯅꯣꯏꯕꯨ ꯅꯁꯛꯀꯗꯣ ꯊꯤꯕꯔꯅꯦ? ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯧꯅꯦꯍꯦ꯫ ꯑꯩꯒꯤ ꯅꯤꯡꯊꯤꯔꯕ ꯁꯛꯇꯝ, ꯇꯔꯥꯎ ꯇꯔꯥꯎꯔꯕ ꯃꯤꯠꯇ ꯑꯃꯗꯤ ꯅꯤꯡꯊꯤꯔꯕ ꯀꯐꯣꯏ ꯌꯥꯇꯥ ꯑꯣꯏꯔꯤꯕꯤ ꯆꯤꯟꯕꯥꯟꯗꯅ ꯇꯉꯥꯡꯂꯕ ꯂꯤꯞꯁꯇꯤꯛ ꯇꯩꯔꯤꯕꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯈꯣ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯅꯣꯏꯕꯨ? ꯅꯤꯡꯍꯟꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯧꯅꯦꯍꯦ꯫ ꯀꯔꯤ ꯅꯤꯄꯥꯅꯤ ꯍꯥꯏꯒꯦ ꯁꯤꯗꯤ? ꯑꯩꯒꯤ ꯇꯅꯧ ꯇꯅꯧꯔꯕꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯌꯦꯡꯕ ꯏꯀꯥꯏꯔꯤꯕꯔꯅꯦꯍꯦ? ꯑꯃꯨꯛꯇꯪ ꯌꯦꯡꯉꯧꯋꯣ꯫ ꯀꯔꯤ ꯅꯤꯄꯥꯅꯣꯅꯦ ꯁꯤꯕꯨ? ꯑꯁꯨꯛ ꯃꯃꯥꯏ ꯁꯣꯟꯕ ꯅꯤꯄꯥꯁꯤꯗꯤ ꯀꯔꯤ ꯅꯤꯄꯥꯅꯤ ꯍꯥꯏꯒꯦ? ꯑꯁ! ꯈꯣꯟꯖꯦꯜꯁꯤꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯤꯕ, ꯑꯗꯨꯒ ꯁꯛꯇꯝꯁꯤꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯔꯝꯒꯅꯤ꯫ ꯑꯃꯨꯛꯇꯪꯗꯤ ꯂꯩꯊꯣꯛꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯈꯪꯗꯦꯅꯦ, ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯑꯃꯨꯛ ꯉꯥꯡꯉꯛꯇꯅ ꯇꯣꯔꯅꯤ ꯇꯧꯔꯤꯁꯤ꯫ ꯌꯦꯡꯗꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩ꯫ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ? ꯌꯦꯡꯒꯅꯨꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯌꯦꯡꯕꯨ ꯌꯦꯡꯉꯕ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯅꯨꯡ ꯑꯣꯟꯗꯨꯅ ꯂꯩꯍꯧꯔꯒꯗꯕꯅꯤ꯫ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯁꯨꯡꯌꯦꯡ ꯌꯦꯡꯒꯅꯨ, ꯇꯨꯃꯤꯟꯅ ꯅꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯨ꯫ ꯄꯨꯟꯁꯤꯗ ꯅꯨꯄꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯇꯕꯅꯤꯅꯅꯦ, ꯇꯥꯕꯗꯅꯦ ꯄꯥꯏꯃ ꯄꯨꯛꯅꯤꯡꯁꯦ ꯙꯛ 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 ꯆꯣꯡꯉꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗꯀꯣ ꯆꯦꯡꯂꯧ ꯁꯛꯇꯝꯁꯦ꯫ ꯁꯤꯔꯒ ꯁꯤꯔꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯨ ꯌꯦꯡꯁꯤꯔ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯍꯧꯔꯣꯏꯗꯀꯣ꯫ ꯍꯩꯃꯥ ꯁꯛꯊꯤꯕ ꯄꯥꯈꯪ ꯑꯅꯤ, ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯧꯅꯦ ꯅꯪꯕꯨ꯫ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯝꯗꯅ ꯍꯦꯛ ꯌꯦꯡꯉꯝꯗꯅ ꯆꯠꯈꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯍꯤꯡꯆꯥꯕꯤꯁꯤꯡꯁꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ꯫ ꯎꯔꯕ꯭ꯔꯥ ꯂꯥꯟꯃꯤ? ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯑꯥꯗ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯨꯔꯅꯤꯃꯥ ꯊꯥꯖꯒꯤ ꯃꯁꯦꯛ ꯃꯉꯥꯜꯇꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤꯗ ꯌꯩꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯄꯨꯝꯂꯪ ꯂꯪꯂꯤꯕꯁꯦ ꯎꯔꯕ꯭ꯔꯥ? ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯂꯒ ꯏꯅꯤꯡꯊꯧꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯜꯂꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯆꯠꯂꯁꯤ, ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯍꯦꯛꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯇꯪ ꯄꯤꯊꯛꯄꯗꯒꯤ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧ ꯑꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯨꯝꯅ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯎꯕꯗꯨꯒ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ, ꯅꯪꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯁꯤ ꯎꯕꯗ ꯏꯅꯤꯡꯊꯧ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯉꯁꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯗꯤ ꯀꯔꯤꯁꯨ ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯍꯪꯂꯕꯅꯤꯅ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯑꯣꯏꯅ ꯏꯅꯤꯡꯊꯧꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ ꯏꯅꯤꯡꯊꯧ꯫ ꯉꯁꯤ ꯏꯅꯤꯡꯊꯧꯅ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯒꯨꯝꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗꯤ ꯈꯪꯖꯗ꯭ꯔꯕ ꯖꯤꯕꯁꯤꯡꯗ ꯃꯁꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯁ꯭ꯔꯥꯞ ꯆꯦꯜꯂꯕ ꯄꯥꯠ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯊꯝꯁꯤꯒꯦ ꯍꯥꯏꯕꯗꯣ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇꯪ ꯈꯟꯕꯤꯕꯅ ꯐꯩ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯏꯅꯤꯡꯊꯧ꯫ ꯌꯥꯝꯅ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯗꯤ ꯋꯥꯈꯜ ꯂꯩꯕ ꯃꯤꯒꯤ ꯋꯥꯉꯥꯡꯅꯤ꯫ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯐꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯃꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨꯒ ꯇꯥꯟꯅꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯌꯥꯡꯅ ꯄꯥꯏꯈꯠꯅꯕꯒꯤ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯁꯤꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯈꯟꯅ ꯅꯩꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫